ꯚꯥꯏ ꯕꯣꯔꯗꯤꯡꯁꯤ ꯆꯪꯗ ꯌꯥꯗꯗꯧꯅ ꯄꯩꯈꯥ ꯃꯇꯥꯡꯁꯤꯗꯕꯀꯣ ꯄꯩꯈꯥ ꯃꯇꯝꯗ ꯏꯃꯥ ꯏꯄꯥꯅ ꯕꯣꯔꯗꯤꯡ ꯊꯥꯖꯤꯜꯂꯤꯁꯦ ꯂꯥꯏꯔꯤꯛ ꯀꯩꯁꯨ ꯄꯥꯗꯣꯏꯁꯨ ꯂꯩꯇꯦ ꯅꯠꯇꯦ ꯏꯃꯥ ꯏꯄꯥꯒꯤ ꯃꯃꯥꯡꯗꯐꯥꯎ ꯄꯥꯗ꯭ꯔꯒ ꯋꯥꯔꯗꯦꯟꯗꯨꯗꯤ ꯆꯛ ꯍꯣꯏ ꯃꯃꯥꯡꯗ ꯍꯣꯏ ꯄꯥꯗꯣꯔꯤꯒꯦꯕ ꯕꯣꯔꯗꯤꯡ ꯆꯪꯉꯒꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯔꯦꯡ ꯂꯦꯞꯄꯒ ꯖꯤꯛ ꯖꯤꯛ ꯇꯧꯔꯒ ꯀꯝꯄꯤꯇꯤꯁꯟ ꯇꯥꯟꯅꯗꯣꯏ ꯃꯉꯥꯏ ꯚꯥꯏ ꯌꯨꯒꯗꯤ ꯌꯥꯎꯔꯛꯄ꯭ꯔꯣ ꯅꯣꯏ ꯚꯥꯏ ꯁꯖꯟꯕꯨ ꯌꯥꯎꯔꯛꯇꯦ ꯈꯪꯗꯅ ꯏꯃꯥ ꯏꯄꯥ ꯂꯣꯏ ꯂꯧꯍꯧꯔꯦ ꯑꯗꯣ ꯑꯃꯗꯤ ꯌꯥꯎꯔꯛꯏ ꯃꯅꯨꯡ ꯆꯪꯉ ꯍꯥꯏꯔꯒ ꯂꯥꯛ ꯚꯥꯏ ꯑꯅꯧꯕ ꯑꯃ ꯌꯧꯔꯦ ꯍꯥꯏꯕꯗꯣ ꯃꯅꯝꯁꯨ ꯆꯦꯜꯂꯣꯏ ꯀꯣ ꯃꯩꯈꯨꯁꯨ ꯊꯣꯛꯑꯣꯏ ꯗꯤꯁꯄꯣ ꯒ꯭ꯂꯥꯁ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯀꯣꯀꯥ ꯀꯣꯂꯥꯗꯣ ꯌꯥꯟꯗ꯭ꯔꯁꯨ ꯌꯥꯏ ꯚꯥꯏ ꯑꯩꯅꯤꯗꯅ ꯑꯩꯁꯨ ꯑꯩꯅꯦ ꯚꯥꯏ ꯁꯠ ꯄꯨꯊꯣꯔꯛꯀꯦ ꯂꯩꯇꯦ ꯆꯒꯠ ꯆꯒꯠ ꯑꯩꯈꯣꯏ ꯕꯥꯖꯤꯒꯤ ꯑꯅꯣꯞ ꯑꯊꯥꯕ ꯊꯥꯕꯨꯗꯤ ꯊꯥꯗꯦꯗꯨ ꯚꯤꯗꯤꯑꯣꯁꯤꯒꯤꯗꯤ ꯊꯥꯕ ꯁꯥꯔꯁꯦꯕ ꯑꯩ ꯌꯨꯝꯗ ꯑꯅꯣꯞ ꯑꯊꯥꯕ ꯈꯣꯠꯄ ꯀꯅꯥꯝ ꯂꯩꯇꯦꯕ ꯚꯥꯏ ꯑꯅꯣꯞꯇꯣ ꯚꯥꯏ ꯊꯨꯟꯗ ꯍꯥꯞꯆꯤꯟꯗꯣꯏꯔꯣ ꯚꯥꯏ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯚꯥꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯗꯣ ꯑꯩ ꯄꯋꯥꯔ ꯆꯥꯟꯅꯗꯕꯩ ꯃꯤꯠꯁꯦ ꯑꯔꯣꯏꯕꯤ ꯉꯥꯎꯕꯅꯦꯕꯀꯣ ꯚꯥꯏ ꯑꯗꯨꯒꯤ ꯀꯤꯛꯇꯨꯗꯤ ꯚꯥꯏ ꯁꯤꯒꯤ ꯀꯤꯛꯁꯤꯗꯤ ꯚꯥꯏ ꯍꯧꯕꯤꯔꯅꯨ ꯑꯩ ꯋꯥꯔꯗꯦꯟꯅꯕꯨ ꯈꯪꯉꯣꯏꯕ ꯃꯅꯝꯁꯨ ꯆꯦꯜꯂꯔꯣꯏ ꯏꯕꯥꯅꯤ ꯇꯦꯁ ꯍꯥꯏꯔꯒ ꯀꯤꯛ ꯅꯍꯥꯟ ꯌꯦꯡꯒꯦꯔꯣ ꯀꯅꯥꯅ ꯄꯨꯔꯛꯏ ꯅꯣꯏ ꯀꯀꯥꯃꯣꯅ ꯀꯣ ꯀꯀꯥꯃꯣ ꯍꯥꯟꯅ ꯎꯛꯀꯦ ꯀꯣ ꯀꯀꯥꯃꯣ ꯍꯥꯟꯅ ꯇꯧꯒꯦ ꯑꯍꯥꯟꯕꯒꯤ ꯁꯣꯠꯁꯤꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯟꯅꯕꯨꯗꯤ ꯄꯥꯟꯈꯤꯔꯣꯏꯕ ꯑꯍꯥꯟꯕꯗꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯁꯨꯝ ꯃꯥꯜꯍꯟꯕ ꯋꯥꯅꯤ ꯌꯦꯡꯉꯨꯁꯤ ꯃꯥꯔꯤꯅꯕ ꯌꯧꯔꯛꯏ ꯍꯣꯏ ꯄꯤꯔꯛꯎꯅꯦ ꯃꯥꯔꯤꯁꯦ ꯍꯥꯏꯔꯤꯅꯤ ꯅꯪ ꯂꯥꯛꯄꯁꯤꯅ ꯀꯩꯅꯣꯝꯗꯤ ꯄꯨꯔꯛꯀꯗꯕꯗꯤ ꯑꯗꯨꯝ ꯃꯥꯟꯕ ꯑꯗꯨꯒꯤ ꯁꯨꯝ ꯃꯥꯔꯤꯅꯕꯁꯦ ꯁꯨꯝ ꯏꯄꯥ ꯏꯄꯨꯒꯤ ꯁꯣꯏꯗꯅꯕꯅꯀꯣ ꯄꯥꯜꯂꯦ ꯚꯥꯏ ꯇꯧꯋꯦ ꯅꯪꯗꯤ ꯅꯌꯨꯝꯗ ꯈꯔ ꯁꯤꯖꯤꯟꯅꯔꯕꯅꯤꯅ ꯀꯩꯝ ꯇꯧꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯑꯍꯥꯟꯕꯅꯤꯅ ꯊꯨꯏꯅꯦ Bài Warden Bạn mau xuống rồi hả? Em phải sao rồi xin. Em biểu vậy. Bây giờ em giờ nó vậy. Bà cho biết vậy. Bây giờ em giờ nó vậy nung gang PT what ya ba. Bây giờ sih ngebai. Bây giờ sih Warden aku terus ini vậy. What? Yera yambung. Miracle Studio na puthokpa Manipur drama series Mapal Naitraba Nungsiba. Thôi ai nungsiba nangi mapal naiteba khangeda PG gi nungsiba nate thoi ko langlang ta handokpa yararoi dugumlaba mapal naitraba nungsibani auna mapal naitraba nungsiba Boundless Love handak ki December handak thasida thadorani Unpolished Miracle YouTube channel da moi YouTube channel do subscribe tawbiro aduga notification bell su met piro adugi ek thagara ko met piro kan melo subscribe tawro adugi Manipuri drama series to yengna bage aduga trailer du su asi mate am ulage खंजबनी इथन तो आसबनी ट्रेलर दुगी लिंक चैनल की लिंक डिस्क्रिप्शन दा हापमगे अदुगा कमेंट दसु पिन तौर थममगे अदु सब्सक्राइब तौसनबिरो अदुगा ट्रेलर दसु येंगबिरो मपाल नाइट्रबा नुसिबा बाउंडलेस लव सब्सक्राइब on तौरम मोई चैनल अयुना पैसा खरेना नोक्सलुरेबा खयाम मोई
ꯗ꯭ꯔꯃꯥ ꯁꯦꯔꯤꯁꯇꯨꯁꯨ ꯍꯧꯕꯗꯨꯗꯕꯨ ꯌꯦꯡꯊꯣꯛꯁꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩ ꯃꯥ ꯌꯦꯡꯉꯒ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉꯣ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯒꯤ ꯃꯥꯏ ꯉꯥꯛꯑꯒ ꯑꯩꯅ ꯄꯩꯁꯥ ꯈꯔ ꯌꯥꯝ ꯂꯧꯁꯜꯂꯨꯔꯦꯕꯀꯣ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯝꯇ ꯃꯦꯠꯂꯝꯃꯤ ꯍꯧꯖꯤꯛ ꯃꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯣꯏꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯅꯠꯇꯦꯀꯣ ꯃꯣꯏꯒꯤ ꯑꯟꯄꯣꯂꯤꯁ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯣꯕ ꯑꯗꯨꯒ ꯃꯣꯏ ꯇ꯭ꯔꯦꯂꯔꯗꯨꯁꯨ ꯚ꯭ꯌꯨ ꯈꯔ ꯌꯥꯝꯅ ꯃꯌꯥꯝ ꯈꯤꯇꯪ ꯁꯤꯌꯔ ꯀꯩꯀꯥ ꯇꯧꯗꯅ ꯈꯔ ꯃꯌꯥꯝꯅ ꯈꯔ ꯈꯪꯍꯟꯕꯤꯌꯨ ꯑꯩꯅ ꯄꯩꯁꯥꯗꯣ ꯌꯥꯝ ꯂꯧꯁꯜꯂꯨꯔꯦꯕ ꯑꯩ ꯃꯥꯏ ꯆꯣꯞꯍꯟꯒꯨꯝꯁꯦ ꯊꯦꯡꯛ ꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ